Lakle Inspector Tayay Ahan mamaktada Inspector Tayay tabiribasingbo James Hayruzamna Ikoknona Kurumjari Hauzi Langtokjari Inspector Tayay Lising Amaga Yakai Mapang Subataka Miya mga haktang orabaso pathana na magidamak Inspector Tayay have a monodrama si Leptana Putokcharapada Hauji Lising Matakil Miya Punamana Hauji Pau to support Tobibana Nasi Sumai Pakungamjari Nasi Yuari Maming Ichanupi Mari Shuba Taka Karigida Makwari si Sanupi and Toliba Apabasing Luxin Minsi Patabaraka Taminasi Narang Imatek Ama Amadi Nasi Anobataka Tabisi Ichanupi Mari Shuba Taka Tawjun Lamhi Lamhang Lepta Tawjun Masi Momo Yitan Hey, Lambi Lam Kanga, the Lepo. Hey, Lambi Lam Ushit to it. Hey, Sanata, no, Ushit to it. Lambi Lam Kanga, right away. Hey, the Banagano, Nangano. Hey, Gary Kungal Nainigo, Nayurano. Karino have you do? I know Karia Kaiba. Hey, that's in the Congo. Yam no shit to it. Let him come in. Kaino, Kaino Gida. No, Karino to be do. I know Karia Kaiba Tokra. She cannot come round. She cannot come round. I get you. I mabung. I giving Bobby. Ushit toy the Tongan Stilipaga. I get you amongst. Hey, Sanatoy. Kanga Chana Valero show. Lambi and Kanga Sumato. Nangari. Nangari Lankaribus. Nang the top push hang the panga. Nang the top torpage Kerula Kastanim. My teen and Batorcono. I know listening. My teen and Batorcono. Dabobi. I demarkana I was a county. Mapama Stelipaga, me hung a money. Hey, not in the tigger. Nang the top of Ilo coming in there. Nang. Paris of Patras I get it. Saga Yasigi. I'm at the putting on. I queen a midnight of Tawaki Torcono. Hangara. Not queen a quiver in Shiram the way. I queen it in Ungunushi. Toxica Sinaidaba. Mimang to Mang Naidaba. Upbeat and middle of the Mapom Torcon. Cholo. Yam to Cholo. Chatcho. Hey, Nupa. Say Saratring there. Yam to Nasak. Masina Nanga Pabogini. Matumara Swai the Sagan. Cholo. Shit to it. Pungaya Roy. Naid in a tokening. The shook under there. Naid in a. Panadum no ID. I get a moida. Aina Ningzabaga in a Pamjabaga. Aina Nuxizabaga. Aina Kanjarubaga. Adaga, Oirambasiga. Tamoida took Glaubam of Hawaii. Compomasi, Laiduna Kak Jatlaroy Haidana. Aina Miko Asidagi Lepri. Sanatoy. Nangu Swedana. I get Tamoyi Mapu Hengan. Nangin apple caravan in a bung in among Maktada. Aina Nangu Kudum Changari. Fanadum Nungari. Sanatoy, I love you. I love you. Masidagi. Asumna tamna matam hoki kangoti. Nima adudi nuksi haina hairakpadi karam kanda akhoi tam cha thoibana karam kanda noba haireise hairakpa haibabu adum hairabani aina magi nuksi badu inthoklaga thamki ai master loidri phawbadi ai maduguma lambi da khongtaro hadanu khanki ai gi mung manung gi oiba phibam adaga ai gi he sing tamagi Pabung namigi mungda thabak suba chatuna awangba phura dalanda masagi mapangan punamak sijanabadu ururaga ai aremada itumina laikhide ai honaki pabunggi mateng pangnanaba aina hakibada ai firol sadana honaki madu khaktanati chaurba ingkholadu ekoi pabunggi mingda dum laiban manungdi yenaba leirabasu chaurba ingkholadu da mana masing thadana pabunga ai yamna kana honaki angak phangna ekhone sakhula po ubada ekhogi ikurai to khoi waso hoi aduga ekhoi dabo bi hoi makhoi di hena dum kalap haibadu oiki kero lekai ne khoi bu thagat bi ekhoi bu yamna sogat bi khot bu honara badi
ꯐꯅ ꯌꯥꯝꯅ ꯋꯥꯕꯁꯨ ꯑꯋꯥꯕ ꯃꯆꯥ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯕꯗ ꯈꯔ ꯈꯔ ꯇꯦꯛ ꯇꯦꯛ ꯄꯥꯕꯨꯡꯅ ꯈꯔ ꯇꯥꯟꯁꯤꯜꯂꯛ ꯑꯩꯅ ꯈꯔ ꯇꯥꯟꯁꯤꯜꯂꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯒ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯄꯥꯕꯨꯡꯁꯨ ꯑꯔꯨꯝꯕ ꯄꯣꯠꯆꯩ ꯀꯌꯥꯃꯔꯣꯝ ꯊꯥꯡꯉꯝꯕꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯊꯕꯛ ꯁꯨꯔꯛꯄꯗꯒꯤ ꯑꯔꯨꯝꯕ ꯄꯣꯠꯆꯩ ꯊꯥꯡꯕꯒꯤ ꯊꯕꯛ ꯇꯣꯉꯥꯟꯕ ꯑꯅꯧꯕ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯁꯤꯡꯗ ꯑꯣꯏꯍꯟꯈꯤ ꯄꯥꯕꯨꯡꯁꯨ ꯁꯨꯕ ꯅꯣꯝꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯍꯦꯟꯅ ꯑꯅꯧꯕ ꯌꯥꯎꯔꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯑꯣꯏꯅ ꯊꯕꯛ ꯌꯥꯎꯔꯛꯈꯤ ꯑꯁꯨꯝꯅ ꯈꯔ ꯈꯔ ꯁꯨ ꯅꯣꯝꯗꯨꯅ ꯄꯨꯁꯜꯂꯛꯄꯗꯣ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯋꯥꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯑꯉꯝꯕꯗ ꯄꯨꯁꯤꯜꯂꯛꯈꯤ ꯑꯁꯨꯝꯅ ꯏꯄꯥ ꯏꯆꯥꯗ ꯂꯩꯕ ꯏꯃꯨꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ ꯑꯗꯨꯗꯩ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯗꯨꯕꯨ ꯏꯅꯝꯃ ꯅꯪꯅ ꯈꯪꯅꯤꯡꯕ ꯃꯇꯥꯡ ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯅꯣꯏ ꯇꯥꯝꯆꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯃꯆꯤꯟꯃꯛꯅ ꯑꯩꯉꯣꯟꯗ ꯐꯣꯡꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯏꯪꯒꯤꯠ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯩꯒꯤ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯑꯃꯒ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯒ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗ꯭ꯔꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯥꯕꯨꯡꯅ ꯕꯣꯔꯗꯤꯡꯗ ꯊꯝꯗꯨꯅ ꯑꯩꯗꯤ ꯏꯍꯩꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯂꯥꯛꯈꯤꯕꯅ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯅ ꯇꯝꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯩ ꯃꯥꯁꯇꯔꯗꯤ ꯂꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯨꯞꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯅ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯁꯨ ꯃꯔꯤ ꯂꯩꯅꯔꯨꯗꯦ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯗꯥꯊꯣꯏꯕꯒ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ ꯏꯪꯒꯤꯠ ꯑꯩ ꯂꯣꯏꯅ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯃꯥꯁꯇꯔ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗꯨꯗ ꯈꯣꯡ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩꯅ ꯃꯥꯁꯇꯔ ꯂꯣꯏꯈꯤꯕꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯗꯥꯏꯗꯨꯗ ꯂꯨꯝꯕ ꯑꯗꯨꯒ ꯑꯩ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯗꯥꯏꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯕ ꯍꯧꯔꯛꯈꯤ ꯑꯃꯔꯣꯝꯗꯅ ꯑꯩꯅ ꯄꯥꯕꯨꯡꯒ ꯀꯟꯅ ꯍꯣꯠꯅꯖꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯈꯔ ꯇꯦꯛ ꯇꯦꯛ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯂꯩꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯈꯨꯔꯥꯏꯇꯣꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯁꯤꯡꯅ ꯀꯜꯂꯛꯄ ꯌꯦꯡꯊꯤꯕ ꯍꯦꯜꯂꯛꯈꯤ ꯃꯗꯨꯗ ꯅꯠꯇꯦ ꯃꯈꯣꯏ ꯋꯥꯇꯥꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯈꯖꯤꯛꯇꯪ ꯐꯔꯛꯄ ꯑꯗꯨꯒ ꯅꯣꯏ ꯇꯥꯝꯆꯥꯅ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯇꯣꯏꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯂꯨꯝꯗꯨꯅ ꯂꯩꯕꯗꯣ ꯃꯈꯣꯏꯗꯤ ꯋꯥ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ ꯄꯥꯕꯨꯡ ꯃꯁꯤꯗꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯦ ꯑꯃꯨꯛꯇꯪ ꯃꯐꯝ ꯈꯪꯅ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯕ ꯑꯃ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯅ ꯌꯥꯕꯗꯒꯤꯅꯦꯅ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯄꯥꯕꯨꯡ ꯑꯩ ꯅꯨꯄꯤ ꯃꯆꯥꯅꯤ ꯁꯥꯒꯩ ꯑꯁꯤꯗ ꯅꯨꯄꯤ ꯌꯥꯎꯗꯦ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯋꯥꯈꯜ ꯇꯥꯅꯅꯕ ꯀꯔꯤꯅꯣ ꯇꯝꯅ ꯍꯥꯏꯔꯒ ꯌꯦꯡꯉꯨ ꯑꯩ ꯋꯥꯍꯩꯒꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯍꯦꯛꯇ ꯐꯤꯡꯉꯤꯅꯦꯅ ꯇꯧꯔꯒ ꯅꯈꯨꯠ ꯅꯁꯥ ꯌꯧꯕꯗꯣ ꯇꯧꯒꯅꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯌꯥꯝꯅ ꯂꯨꯔꯕꯅꯤ ꯄꯥꯕꯨꯡ ꯁꯨꯃꯥꯏꯅ ꯁꯨꯝ ꯎꯁꯤꯠꯇꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯩ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯅꯗꯕ ꯃꯑꯣꯡ ꯃꯇꯧꯗ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯒꯤ ꯇꯥꯏꯞꯇ ꯊꯣꯡꯒꯥꯅ ꯁ꯭ꯋꯥꯏꯗ ꯈꯔ ꯂꯨ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯊꯣꯡꯒꯥꯟ ꯑꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯒ ꯂꯨꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯔꯝꯃꯗꯒꯤ ꯑꯩꯅ ꯈꯨꯠ ꯊꯥꯗꯨꯅ ꯐꯥꯎꯕ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯔꯦ ꯑꯩꯗꯤ ꯇꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯈꯣꯏꯗꯤ ꯃꯔꯤ ꯑꯗꯨꯃꯛ ꯂꯩꯅꯔꯤꯕꯖꯥꯠꯅꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯊꯣꯡꯒꯥꯜ ꯑꯁ꯭ꯋꯥꯏꯁꯤꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯃꯥꯅ ꯈꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯅꯠꯇꯦ ꯁꯤꯅꯤ ꯃꯗꯨꯅꯅꯤꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯗꯅ ꯊꯣꯡꯒꯥꯟ ꯑꯁ꯭ꯋꯥꯏꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯊꯣꯛꯈꯤꯕꯗ ꯑꯃꯨꯛ ꯂꯩꯔꯝ ꯑꯩꯅ ꯆꯪꯂꯛꯄꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯈꯔ ꯂꯦꯞꯄꯒ ꯂꯩꯔꯝ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯗꯒ ꯆꯪꯉꯛꯇꯅ ꯁꯨꯃꯥꯡꯗ ꯃꯣꯔꯥ ꯊꯥꯗꯅ ꯐꯝꯗꯅ ꯃꯄꯥꯁꯤꯒ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯏꯃꯨꯡꯗꯒ ꯆꯪꯍꯟꯗꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯟꯅꯗꯅꯒ ꯇꯧꯔꯕ꯭ꯔꯅꯦ ꯑꯁ ꯄꯥꯕꯨꯡ ꯃꯗꯨꯒꯗꯤ ꯑꯩꯈꯣꯏꯁꯨ ꯍꯦꯛ ꯁꯨꯃꯥꯡ ꯄꯨꯟꯕꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯏꯪꯈꯣꯜ ꯑꯁꯤ ꯈꯥꯖꯤꯟꯅꯗꯅ ꯂꯩ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯒ ꯂꯩꯔꯤ ꯀꯔꯤ ꯃꯇꯥꯡꯅꯣ ꯏꯪꯈꯣꯜꯁꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯈꯣꯏꯅ ꯂꯧꯗꯣꯔꯤꯁꯤꯕꯣ ꯅꯠꯇꯦ ꯀꯔꯝꯕ ꯃꯇꯝꯗꯅꯣꯕ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜꯁꯤ ꯑꯣꯏꯕ ꯉꯝꯒꯗꯣꯔꯤꯁꯤꯕꯣ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯄꯨꯡꯁꯣꯡ ꯁꯣꯡꯗꯅ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯏꯪꯈꯣꯜ ꯑꯁꯤ ꯋꯥꯁꯨ ꯂꯣꯏꯁꯤꯟꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯅ ꯂꯩꯕꯥꯛ ꯊꯣꯟꯖꯟꯗꯅ ꯃꯗꯨꯗꯒꯤ ꯇꯦꯛ ꯇꯧꯗꯅ ꯃꯆꯥꯅꯨꯄꯤꯁꯤꯅ ꯐꯤꯔꯣꯜ ꯁꯥꯗꯅ ꯃꯗꯨꯗꯒꯤ ꯃꯥꯅ ꯇꯥꯟꯁꯤꯜꯂꯛꯄ ꯁꯦꯟꯐꯝꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯀꯨꯠꯄ ꯃꯐꯝꯒꯥꯏꯁꯤ ꯊꯣꯟꯖꯟꯗꯅ ꯂꯩꯕꯥꯛ ꯊꯣꯟꯖꯟꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯍꯥꯞꯆꯜꯂꯒ ꯄꯣꯠ ꯆꯩ ꯊꯥꯒꯠꯂꯦ ꯃꯗꯨꯒꯤ ꯌꯦꯟ ꯀꯣꯏꯂꯔ ꯃꯈꯟ ꯂꯣꯏꯗꯅ ꯃꯁꯤꯗꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯄꯨꯝꯂꯪ ꯂꯪꯗꯅ ꯍꯦꯛꯇ ꯄꯣꯠ ꯆꯩꯅ ꯄꯦꯛ ꯊꯟꯅ ꯊꯥꯔꯒ ꯃꯈꯨꯠꯇ ꯁꯦꯜ ꯈꯔꯒ ꯊꯣꯛꯑꯦ
ꯃꯗꯨꯒꯤꯗꯤ ꯃꯤꯅ ꯉꯥꯡꯕꯁꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯏꯕꯨꯡ ꯑꯃ ꯂꯥꯛꯏ ꯏꯄꯥ ꯑꯃ ꯂꯥꯛꯏ ꯀꯥꯏꯅ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯟꯕꯖꯥꯠ ꯅꯠꯇꯦꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯄꯥꯁꯤꯁꯨ ꯍꯥꯟꯅꯗꯤ ꯊꯕꯛ ꯁꯨꯗꯨꯅ ꯖꯨꯒꯥꯂꯤ ꯆꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯗꯨ ꯀꯥꯈ꯭ꯔꯦ ꯑꯆꯧ ꯑꯆꯧꯕ ꯌꯨꯝ ꯁꯥꯕ ꯈꯣꯠꯄꯗꯨꯒꯤ ꯍꯦꯠ ꯃꯤꯁꯇ꯭ꯔꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯦꯜꯒꯥꯁꯤ ꯈꯔ ꯊꯣꯛꯇꯅ ꯄꯥꯕꯨꯡ ꯁꯦꯜꯁꯨ ꯈꯔ ꯊꯣꯛꯄꯅꯤꯅ ꯃꯄꯥꯝꯆꯥ ꯃꯈꯣꯏ ꯀꯔꯤꯅꯣ ꯇꯥꯟꯅꯔꯒ ꯏꯪꯈꯣꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯋꯥ ꯍꯥꯏꯅꯍꯧꯗ꯭ꯔꯕꯗꯤ ꯄꯥꯕꯨꯡ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯗꯤ ꯌꯥꯝ ꯂꯨꯅꯔꯛꯀꯅꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯀꯔꯤ ꯇꯛꯅꯔꯤ ꯋꯥꯐꯝꯗꯨ ꯃꯄꯥ ꯃꯆꯥ ꯀꯔꯤꯃꯠꯇ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈ꯭ꯔꯒ ꯅꯠꯇꯦ ꯑꯋꯥꯠꯄ ꯁꯦꯟ ꯍꯥꯞꯆꯜꯂꯛꯄꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜ ꯑꯁꯤ ꯂꯧꯕꯁꯨ ꯅꯠꯇꯦ ꯏꯪꯈꯣꯜ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡꯗꯁꯨ ꯂꯩꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯨꯛꯂꯪ ꯂꯪꯉꯒ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯌꯦꯡꯗꯅ ꯂꯩꯔꯁꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯕꯣꯕꯤ ꯑꯩꯁꯨ ꯎꯀꯤꯜꯒ ꯇꯥꯟꯅꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯤꯈꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒ ꯆꯦ ꯏꯅꯕ ꯈꯨꯕꯤ ꯁꯣꯏ ꯂꯧꯅꯕꯐꯥꯎꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯪꯈꯣꯜ ꯑꯁꯤ ꯑꯩꯈꯣꯏ ꯌꯦꯟꯊꯣꯛꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯤꯡꯗ ꯍꯥꯏꯗꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯏꯄꯥꯅ ꯂꯣꯏꯅ ꯌꯦꯟꯊꯣꯛꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯃꯤꯡꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯁꯦꯠꯇꯨꯅ ꯂꯧꯕ ꯌꯥꯗꯕꯒꯤꯅꯤꯅꯦ ꯊꯤꯌꯦꯝꯗꯨꯅ ꯃꯥꯕꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯒ ꯑꯩꯈꯣꯏꯅ ꯁꯦꯟꯐꯝ ꯈꯔ ꯃꯉꯣꯟꯗ ꯄꯤꯔꯒ ꯃꯍꯥꯛꯅ ꯂꯩꯒꯦꯅ ꯂꯩꯕꯗ ꯀꯌꯥꯝ ꯀꯨꯏ ꯂꯩꯗꯣꯏꯅꯣꯅ ꯃꯆꯥꯅꯨꯄꯤꯁꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯃꯥ ꯂꯣꯏꯔꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯗꯅ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯊꯕꯛꯁꯤ ꯂꯣꯏꯔꯒꯗꯤ ꯃꯍꯥꯛꯄꯨ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯒ ꯑꯩꯒ ꯆꯞ ꯆꯥꯕ ꯂꯣꯏꯁꯤꯟꯅꯒꯦ ꯇꯧꯕ ꯃꯨꯛꯄ ꯌꯥꯕ ꯃꯨꯛꯂꯕꯅꯤ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯏꯪꯈꯣꯜ ꯑꯁꯤ ꯃꯍꯥꯛꯅ ꯄꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯕ ꯑꯣꯏꯔꯕꯗꯤ ꯂꯨꯒꯗꯧꯔꯤꯕꯅꯤ ꯑꯁ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤ ꯄꯥꯎ ꯑꯗꯨꯗꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯑꯩꯅ ꯉꯥꯏꯗꯨꯅ ꯂꯩ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯤꯅ ꯃꯥꯁꯇꯔ ꯂꯣꯏꯁꯤꯜꯂꯛꯈ꯭ꯔꯦꯕ ꯄꯥꯕꯨꯡ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯥꯁꯇꯔꯒ ꯂꯣꯏꯔꯕ ꯊꯣꯡꯒꯥꯟꯗ ꯂꯨꯝꯃꯤꯕ ꯅꯨꯄꯥꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯤ ꯂꯧꯈ꯭ꯔꯕ ꯑꯗꯨꯒꯅꯦ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜꯁꯤꯗ ꯅꯨꯄꯥꯗꯨ ꯄꯨꯁꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯋꯥꯡꯈ꯭ꯔꯕ ꯌꯨꯝ ꯑꯃ ꯃꯊꯣꯟ ꯁꯥꯒꯠꯂ ꯂꯩꯈ꯭ꯔꯗꯤ ꯄꯥꯕꯨꯡ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜꯁꯤꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯁꯥꯒꯠꯇꯨꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇ ꯊꯥꯖꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯀꯥꯁꯀꯤ ꯕꯤꯖꯤꯅꯦꯁꯇꯁꯨ ꯊꯥꯗꯒꯦꯅ ꯈꯜꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯃꯁꯤ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯇꯣꯛꯂꯒꯅꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯄꯥꯕꯨꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯐꯥꯊꯈꯣꯅꯦ ꯕꯣꯕꯤ ꯑꯥꯏꯟ ꯍꯥꯏꯕ ꯑꯃ ꯂꯩꯅꯦ ꯑꯥꯏꯟ ꯑꯁꯤ ꯃꯆꯥꯅꯨꯄꯤꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤꯅꯣ ꯃꯥꯁꯨ ꯃꯈꯨꯠꯇ ꯁꯦꯟ ꯊꯣꯛꯂꯕꯅꯤꯅ ꯎꯀꯤꯜ ꯑꯃ ꯅꯦꯛꯇꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅ ꯁꯦꯜ ꯂꯧꯈꯤꯕ ꯂꯩꯇꯦ ꯏꯪꯈꯣꯜ ꯑꯁꯤ ꯄꯤꯐꯝ ꯊꯣꯛꯇꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯊꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯊꯦꯝꯂꯒ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯒ ꯏꯃꯣꯁꯟ ꯑꯃ ꯁꯥꯒꯠꯂꯒ ꯑꯩꯅ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯌꯥ ꯈꯨꯠ ꯊꯤꯡꯖꯤꯜꯍꯩꯒꯨꯝꯁꯤ ꯃꯐꯝ ꯃꯇꯝ ꯆꯥꯕ ꯑꯃ ꯌꯦꯡꯈꯤꯁꯤ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯗꯅ ꯇꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯜꯂꯨꯀꯣ ꯑꯁ ꯌꯥꯔꯣꯏꯗ ꯄꯥꯕꯨꯡ ꯁꯤꯗꯤ ꯌꯥꯔꯣꯏꯗ ꯑꯁ ꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗ꯭ꯔꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯊꯣꯡꯒꯥꯟꯗ ꯂꯨꯝꯃꯤꯕ ꯅꯨꯄꯥꯗꯨꯅꯅꯦ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯊꯣꯏꯕꯨ ꯂꯨꯝꯃꯒ ꯃꯥꯅ ꯂꯧꯕ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯏ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯄꯥꯕꯨꯡ ꯑꯩ ꯀꯔꯤꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯀꯩꯗꯧꯔꯦ ꯄ꯭ꯔꯀꯥꯁ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯗꯥꯕꯨꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯆꯨꯝꯕꯅꯤ ꯊꯣꯡꯒꯥꯟꯁꯤꯗ ꯂꯨꯝꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯦ ꯑꯩ ꯃꯁꯤ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯅꯕ ꯐꯨꯔꯒ ꯇꯥꯟꯈꯤꯕ ꯃꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯍꯩ ꯃꯗꯨ ꯌꯥꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤ ꯐꯨꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅꯅꯤ ꯈꯪꯂꯕꯗꯤ ꯃꯤꯅ ꯄꯨꯂꯤꯁꯇ FIR ꯄꯥꯟꯁꯤꯟꯗꯨꯅ ꯃꯔꯥ ꯂꯩꯇꯕ ꯃꯤ ꯑꯃꯕꯨ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯔꯦ ꯍꯥꯏꯔꯕꯗꯤ ꯀꯦꯁ ꯇꯧꯔꯗꯤ ꯀꯝꯗꯧꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯌꯥꯀꯥ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯑꯁ ꯌꯥꯔꯣꯏꯗ ꯑꯩꯈꯣꯏ ꯄꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯂꯥꯛ ꯄ꯭ꯔꯀꯥꯁ ꯆꯠꯁꯤꯂꯣ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯄꯥꯕꯨꯡ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗ ꯀꯩꯅꯣꯝꯇ ꯇꯥꯟꯅꯔꯨꯒꯦ ꯇꯧꯕꯅꯤ ꯂꯨꯒꯗꯧꯔꯤꯗ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯥꯁꯇꯔ ꯂꯣꯏꯁꯤꯜꯂꯛꯄ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯥꯡꯉ ꯌꯦꯡꯉꯨꯅꯤ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯐꯤꯔꯣꯜ ꯁꯥꯔꯦ ꯍꯥꯏꯔꯒ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅ ꯂꯩꯄꯥꯛꯀ ꯆꯤꯡꯁꯤꯟꯗꯅ ꯌꯦꯟ ꯀꯣꯏꯂꯔꯒ ꯃꯊꯪ ꯂꯣꯏꯁꯤꯟꯗꯅ ꯃꯔꯨꯝ ꯀꯣꯛꯄꯤ ꯃꯗꯨꯒ ꯃꯁꯥ ꯌꯣꯟꯕꯤ ꯀꯌꯥꯗꯨꯅ ꯅꯨꯄꯤ ꯃꯆꯥ
ꯑꯩꯈꯣꯏꯒꯤꯅ ꯃꯁꯤꯗꯩꯗ ꯐꯝꯖꯥ ꯆꯥꯔꯒ ꯕꯤꯖꯤꯅꯦꯁ ꯇꯧꯒꯗꯧꯔꯤꯕꯅꯤ ꯁꯦꯜ ꯊꯥꯗꯔꯛꯁꯤ ꯀꯔꯤꯅꯣ ꯈꯔꯗꯤ ꯈꯟꯅꯗꯕ ꯌꯥꯔꯣꯏ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯂꯨꯝꯕ ꯂꯥꯛꯏ ꯍꯥꯏꯔꯤꯕꯁꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯋꯥꯔꯤ ꯈꯪꯕꯖꯥꯠꯂ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯔꯟ ꯃꯊꯨꯝ ꯌꯦꯡꯉꯒ ꯃꯐꯝ ꯑꯁꯤꯗ ꯅꯝꯗꯨꯅ ꯂꯩꯁꯜꯂꯕꯗꯤ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯕ ꯌꯥꯒꯅꯤ ꯈꯟꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯈꯔꯗꯤ ꯌꯦꯡꯗꯕ ꯌꯥꯗꯦ ꯁꯥꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕꯗ ꯇꯥꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯔꯃꯥꯅꯟꯗꯅ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯂꯥꯛꯑꯣꯏꯗꯕꯅꯤ ꯀꯔꯤꯅꯣ ꯈꯔ ꯈꯟꯅꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯤꯡꯕꯅꯦ ꯑꯃꯨꯛꯇ ꯆꯠꯇꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯑꯔꯦꯝꯕꯗ ꯄꯨꯝꯅꯃꯛ ꯃꯥꯡꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯁꯅꯥꯊꯣꯏ ꯑꯃꯨꯛꯇ ꯉꯥꯏꯈꯣꯃꯦ ꯀꯔꯤꯅꯣ ꯑꯁ ꯁꯤꯗꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯁꯜꯂꯦ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯀꯩꯗꯧꯔꯒꯦ ꯁ꯭ꯋꯥꯏꯗ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯃꯨꯛ ꯂꯥꯛꯄ ꯏꯕꯨꯡꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤꯀꯣ ꯌꯥꯔꯒꯗꯤ ꯁ꯭ꯋꯥꯏꯗ ꯇꯣꯏꯅ ꯂꯥꯛꯄꯤꯔꯅꯨ ꯑꯩ ꯁꯣꯏꯗꯅ ꯃꯤꯋꯥ ꯇꯥꯔꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯇꯅꯕꯒꯤ ꯑꯩꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ ꯑꯗꯨꯕꯨ ꯄꯤꯔꯕꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯁꯦꯕ ꯄꯥꯎꯈꯨꯝꯗꯨ ꯄꯤꯕꯤꯔꯣꯕ ꯑꯁ ꯀꯔꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯅꯣ ꯑꯩꯗꯤ ꯋꯥꯍꯪꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯈꯨꯝꯕꯁꯨ ꯍꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯗ ꯏꯁꯥꯅ ꯉꯛꯅ ꯑꯃꯨꯛꯇ ꯏꯪꯒꯤꯠ ꯇꯧꯕꯤꯌꯨ ꯍꯣꯏ ꯑꯃꯁꯨꯡ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨꯗꯤ ꯉꯛꯅ ꯏꯔꯥꯏ ꯂꯥꯏꯗꯅ ꯉꯝꯂꯣꯏ ꯍꯥꯏꯔꯒꯗꯤ ꯉꯛ ꯍꯥꯏꯔꯅꯤ ꯑꯗꯨꯒ ꯌꯥꯏ ꯍꯥꯏꯔꯒꯗꯤ ꯉꯛ ꯅꯣꯡꯒꯅꯤꯗꯅ ꯍꯥꯏꯕꯤꯌꯨ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯁꯦꯡꯕ ꯄꯥꯎꯈꯨꯝ ꯁꯅꯥꯊꯣꯏ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯍꯥꯛꯅ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝ ꯑꯃꯇꯪ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯄꯤꯊꯣꯛꯂꯕꯅꯤ ꯅꯪꯒꯤ ꯃꯐꯝꯅꯤ ꯑꯩꯅ ꯄꯤꯔꯤꯕꯁꯤ ꯍꯥꯏꯌꯣ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯑꯁ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯔꯦꯕ ꯉꯁꯤꯒꯤꯗꯤ ꯆꯠꯄꯤꯈ꯭ꯔꯣ ꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯈꯣꯏ ꯑꯗꯨꯒ ꯏꯄꯥ ꯑꯃꯁꯨ ꯂꯩ ꯅꯍꯥꯟꯃꯨꯛꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯝꯕꯗꯣ ꯃꯗꯨ ꯀꯥꯎꯕꯤꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯀꯔꯤꯃꯠꯇ ꯀꯥꯎꯗꯦ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯐꯨꯔꯕꯁꯨ ꯅꯨꯡꯁꯤꯅ ꯁꯨꯡꯂꯥꯡꯉꯤꯅꯤ ꯃꯈꯣꯏꯕꯨꯗꯤ ꯑꯩꯅ ꯎꯁꯤꯠꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯃꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯪ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯇꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕꯅꯤ ꯅꯍꯥꯛꯅ ꯃꯥꯁꯇꯔ ꯂꯣꯏꯕ ꯉꯥꯏꯌꯨ ꯍꯥꯏꯕꯗꯣ ꯑꯩ ꯉꯥꯏꯖꯔꯦꯗ ꯉꯁꯤꯗꯤ ꯃꯥꯁꯇꯔ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯈꯜꯂꯤ ꯁꯤ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯕꯤꯌꯨ ꯑꯩ ꯀꯔꯤꯅꯣ ꯑꯩ ꯍꯥꯏꯒꯗꯕꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯑꯝꯇ ꯆꯠꯄꯤꯔꯣ ꯑꯩ ꯆꯪꯉꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤꯅꯦ ꯁꯣꯏꯗꯅꯅꯦ ꯃꯤꯋꯥ ꯇꯥꯟꯅꯔꯛꯑꯅꯤ ꯑꯩ ꯆꯪꯖꯔꯒꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩ ꯆꯠꯂꯒꯦꯕ ꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯃꯇꯝ ꯑꯃꯈꯛꯇ ꯄꯤꯕꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯉꯥꯏꯖꯔꯝꯒꯦ ꯍꯣꯏ ꯑꯝꯇ ꯉꯥꯏꯈꯣ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯒ ꯑꯁ ꯅꯪꯒꯤꯁꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯑꯃ ꯁꯤꯗ ꯂꯩ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯦꯕ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯈꯪꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯝ ꯆꯝꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯔꯒꯗꯤ ꯂꯝꯕꯤꯗ ꯁꯨꯃꯥꯏꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯅꯔꯤꯜ ꯂꯩꯔꯗꯤ ꯌꯨꯝꯗ ꯆꯪꯉꯒ ꯁꯨꯃꯥꯡꯗ ꯃꯣꯔꯥ ꯊꯥꯔꯒꯅꯦ ꯐꯖꯅ ꯐꯝꯃꯒ ꯆꯥꯒ ꯄꯤꯊꯛꯂꯒꯅꯦ ꯑꯇꯤꯊꯤ ꯁꯦꯕꯥ ꯇꯧꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯅꯦ ꯑꯗꯨꯕꯨ ꯁꯥꯒꯩ ꯑꯁꯤ ꯃꯤꯅꯒ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯠꯅꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯁ꯭ꯋꯥꯏꯗ ꯆꯠꯅꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯈꯪꯍꯟꯕ ꯇꯥꯏ ꯅꯪ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯅꯪꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯇꯧꯔꯛꯄꯁꯤꯗꯤ ꯅꯪꯕꯨ ꯄꯔꯥ ꯇꯝꯕꯤꯔꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤ ꯂꯩ ꯍꯥꯏꯌꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯔ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯍꯪꯕꯤꯌꯨ ꯑꯗꯣꯝꯒꯤ ꯏꯆꯟꯅꯨꯄꯤꯗ ꯑꯩꯒ ꯃꯥꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯗꯕ꯭ꯔꯥ ꯅꯠꯇꯦ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯀꯔꯤ ꯁꯨꯅꯨꯝ ꯁꯥꯁꯟ ꯇꯧꯈ꯭ꯔꯕꯒꯦ ꯑꯣ ꯅꯪꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯁꯨꯅꯨꯝ ꯁꯥꯁꯟ ꯇꯧꯈꯤ ꯀꯥꯏꯅ ꯑꯩꯅ ꯁꯅꯥꯊꯣꯏꯗ ꯋꯥꯐꯝ ꯑꯁꯤ ꯍꯪ ꯇꯥꯔꯦꯅꯦ
하 다보비 낭나 반배 야브라 사이지고 나티 낭나 반배 야브라 아이 코시부 거리 오이노 오게 다보비 거리 오이노 게 다보비 거리 오이노 그니까 또이시보 아시 또 마시 koksun koksun 마시 koksun 칼리 내쇼 에이 까리 koksun 또이시보 이거 다보비 koksun 아니 하자 다보비 어디 바카스 에이 큰 먹게 타는 또 보시고 그래 큰 타는 데다 큰 타는 데 다보비 시트 다보비 타는 데 여기 들어 에이 주변에 낭신을 주변에 가 있어 부들어 먹고 부들어 하들어 여기다 행게라 기들어 여기다 다보비 야레시 다보비 야레시 야레 에이 낭 맛있구나 막 돌리듯이 낭 우시토에다가 게롤레 가이스다 수마이나 까나 동네게 까나 동네게 사가이 시기 마이 쇼프나 너 마이 쿠나 너 lambi lamkhangda nungthin pobopta nupa unaraga usit thoida chai chabata banatro hey nupa ngasi degi mafam masida laglabadi na thai de logan ngasi gidi na thai masado swai sida thabiram matung dam hona lakta taraga di bobi kanano haibado oi mayek sena khangni khangra as dabobi yargadi hatu machira hey yade saslo matung manau di kaktor ai nupi sagai chenthana ba tognu ko sagai chenthana ba tognu haisini masigi makhata na torok putar gadine yum masida lebi de haru kai roli kai sidigi mayam changna tan thokada ba kanga no chachiro khoi dabobi supra yani ai mafam asida makoina phuba ai kari mato warodi ai makoida khot han kidi anyway shana thoi ai nang bunuksi asingmane ai nang bu thomoi sena nuksi ai kari shwaro leiti ai gi nuksi bagi bakom bebeo ai nang bu thomoi sena nuksi habasidi shana thoi ne khangbi banatra shana thoi karino ne tawrijibo mi bu sumaina sasan dong phubra hibi nati nang bu kai do gi kadai te nang bu kana ga toro ga nang chatluri no mi nang bo ha ima ka shu toro be yani sigi singna sabu jin toro ga sigi higa se dum yero mi as swaida ay es yone mana ganji sasan phuba dong ngaksang ngang de yone es kaya da thina toro khrobo yone ma sibo police gari ma pot ma thajale ga mathak makha olaga phagada bani ne is missing si am phongnare da ko missing si am phongnare ne ai nang ne ai ne habi indi nama ai ne habi indi ba nang ne nama na ngam ba si khara lore di phagado ni ne nama sundari ne habi illu ne sundari ne habi indi ba sing di oina wa bani as ima iga du khara de yeiro omi somna kande singna sabudu toro ga se somna kanda 시기 운전하네 시다 아이시스도 더 모바시다 아야야야 떠오르시 오네 가야하다 너 하이바 시부 시로이드라 이미야 뭐이디 핫게 또 보자니네 하 핫게 또 보냐 봐 마두길래 가도 야로이 마달레바 미싱도 핵 기행보다네 쿠진 이쁨 핵장하다나 까이 당고 핵 떠오르다나네 똑토록부터 저 핵자디 이마이 마두도 미 레게 레버다 까야 레람도리게네 하 이송송하다는 마두기 헤이 lekai du bu nang na hajen ne sangul du kari do bu changuri no haiba ha nang bu kari do bu changuri no haiba ne as ima na bam khak ai sum ma phum du hang ba chalu bani mi adoida kitang sum usit na da bagi sum kon ka na ru ba nang na ngangi ba do ima na 타자라니 ai gi sumi le ye ma pham du da mi le hang gi ga do ban hayeng no ala hang ga ne kari tawi yeng gi do 마드다 가리곰바 이자나 말알 있다더나 마코이네가 굿타라고 이름을 가리 마뽀르 타자라가 서로 나이번 감들어봐 아이기 밍세 순다리 거리고 밍세 톡 온토가래 가리 놈네 마밍 놈 홍토세 홍토게 이만 하리베신 아스 야레 베마 세 아이시 암타 하부세 세 솜다 이스 용네 이마이마이마이마이마 시부간 하나 노네 시부간 하나 또 이번 노네 시부 아이네 아이 아이암나 시네 그 토이바 낭네 살리 시부 나티 누피 나하 낭보
ꯑꯗꯥꯏꯗ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕ꯭ꯔꯥꯅꯦ ꯂꯩꯇꯦ ꯃꯤ ꯏꯃꯥ ꯅꯪꯕꯣ ꯑꯁ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯀꯔꯤꯅꯣ ꯑꯝꯇ ꯑꯁꯦ ꯑꯥꯏꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯝꯇ ꯊꯣꯡꯕꯁꯦ ꯑꯝꯇ ꯏꯁ ꯑꯩꯅꯗꯤ ꯁꯣꯝꯗ ꯗꯣꯛꯇꯔ ꯕꯤꯅꯤꯇꯥꯒ ꯅꯪꯒ ꯍꯦ ꯃꯄꯥꯒ ꯃꯃꯥꯒꯗ ꯍꯥꯏꯅꯗꯅ ꯂꯩꯔꯕꯅꯤꯅꯦ ꯍꯥꯏꯅꯗꯅ ꯂꯩꯔꯕ ꯏꯃꯥꯏ ꯃꯣꯏꯒꯤꯗꯤꯅꯦ ꯑꯋꯣꯡ ꯑꯣꯟꯁꯤꯅ ꯀꯔꯤꯅꯣꯅꯦ ꯁꯦꯜ ꯑꯣꯏꯅ ꯅꯠꯇꯦ ꯁꯅꯥꯗꯕꯨ ꯍꯦꯛꯇ ꯑꯆꯧꯕ KG 4-5 ꯄꯤꯔꯛꯀꯗꯧꯔꯤꯁꯦ ꯂꯧ ꯏꯪꯈꯣꯜꯁꯤꯗꯅꯦ ꯊꯣꯛꯅ ꯌꯥꯝꯅ ꯂꯩꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤꯁꯦ ꯃꯊꯟꯇ ꯄꯣꯛꯂꯤꯕ ꯍꯌꯦꯡꯅꯦ ꯃꯃꯥ ꯃꯄꯥꯗꯨ ꯁꯤꯈ꯭ꯔꯁꯨꯅꯦ ꯃꯈꯣꯏꯅ ꯁꯥꯍꯧꯔꯤꯕ ꯌꯨꯝꯗꯣ ꯅꯪꯅ ꯑꯗꯨꯝ ꯑꯣꯏꯍꯧꯔꯗꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯒꯤ ꯂꯧ ꯏꯪꯈꯣꯜ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯕꯨ ꯏꯃꯥꯁꯤꯕꯨ ꯂꯧ ꯏꯪꯈꯣꯜꯗ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯎꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯄꯨꯔꯒ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥꯅꯦ ꯑꯩꯅ ꯄꯨꯔ ꯆꯠꯀꯗꯧꯔꯤꯕ꯭ꯔꯣ ꯅꯪꯒꯤꯗꯃꯛꯇꯅꯦ ꯅꯪꯒꯤꯗꯃꯛꯇ ꯍꯌꯦꯡ ꯅꯪ ꯃꯤ ꯑꯣꯏꯍꯧꯅꯅꯕ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯦ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯤꯕꯣ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯃꯣꯏ ꯄꯥꯕꯨꯡꯉꯣ ꯂꯦꯡꯁꯤꯟꯕꯤꯔꯣ ꯃꯣꯏ ꯄꯥꯕꯨꯡꯗꯤ 시금버시 강어모이 나사노빠제 딱 따니 미네 포르리시용 얌띠용오 까나노노네 비싸다 풀이에 하이지고 바보 풀었구나티 숨 카나짜냐마네 아이나 소돈 풀었만이라 푸보기 와디 모이 걱다나 푸보나티 호이네 낭나수 낭원들 레이리브 닥마얌시 모이데수 탐만 바나드라네 아두디 암하니다 까리바 모이 바보 까리바 까이수 하이데 순데리 낭나 사원 기버시네 까리노 세 아무튼 온톡세 야리바 손나간다 우리애들아 나사노 바지 풀어리바 가리 통동나가 덕시 피론 세셀라가네 폴리스 스테이션 zassi 까름발레 가이드노 까리노도 인콰리 마토르간 이사르 풀어리바 미싱 두기 마탁다 FIR 발라가네 틱 똑그다바니 뿌라마 로이나 파라타 미게다바 에라 순다리 에이 레링에다부 에이 사다 쿠 타라카도리바 까나노네 까나노바 이사노 파세나 소생 바위야데 마팜 모두도 가리 도리브로 하이브수 칸티 아이네 칸바다디 미기 마사마 수가네 룸드나 마쿠트 마사가 상가나 도르고디기 미노 와락 와템니 라이수 칸디 마두가 도름라부디 로레다 코이 마이피마 순다리 아이 로레다 코 순다리 아이 로레 마이 이마 아두고 그림다 레이티미마 아이네부 그리 마기 믹사 티나바 마봉기 믹사 티나나바 이네 그리 도르가다기 좀 아이 용 순다리야 나차나 하리지 용네 낭가 이게 믹사 티나나바 그리 도루니 니잖아 하리쇼 뭐이 바보 뚜미나 먹달래 호이다 나이코 아스낭나 마루라마 소간나시가 헤이 낭나 짤리부터 가져오나 하요 아묵다 하요 이마다네 아묵다 생나 아묵다 하요 세토이가 이마담 다 하요세 이마 마품 모두다 모이랑기 토이비 목 마석 퍼져봐 사나 토이 거고는 비에먹각 레이마 그리야 모이랑기 토이비 동나 퍼져봐 이스 그리 노네 하시고 maming na sana toy ko ba lore na ay na somda doktor Benita gi mama mapada ina hainari bidu nang di kari toruri ba sana toy imung do sangaga nang di kari torurige nati nang gisibu nupi do selekta na mapama madaga taidok tan ga tamma bra ne nang bo hatoy ba imadi lore ko toy ba amuk to ngai ko ke do gi ma khoi gi mabung mo pa sing do khara kokkan pangal 아이야 이마 누파투이 마찬누 피부 악실리부도 아이 뭐코이고 타갈 까리노니 하리시보 낭티 혹시기 뭐랑 토비고 뭐 사나 토들lum마다 뭐봉 뭐빠나 푸르기 보이라 에스 히가하가지 아이 뭐트 예로이다 나 까리노 낭 하리버사 나티 까야 먹잡나 마삭 파자바 누피 오이버기 노네 낭 짜이가 짜드나 마람 봉기 라이지보 나티 까리 오이게 누피도 까리 오이게 봐 매트릭 파스 12 파스 까리노 하이 graduate bro kari tawiye hausikan gi mogi graduate tu sarkar du oi bro natragana kari thabak sarkar gi tawge ba maran mathumna kayam laiba dr Benita khoi gi imung dagi mana hen bro adu bo ladine ima satlaga ne hekta hainaruge nati hayuni hayo ima na khalibududi loino onare kari haiba loino onare habadi 타복수 떠오대 아두가 말을 맡음 그슐레티 마게 해보고 라리카이 에멜로레 아두가 마sak 마떡 보지 뭐랑 투비가 짭만해
이스 모이랑 투비가 짝 마네이네 모이랑 투비 오브라 능보 하 모이랑 투비 오브로 로레다나 아이네 칼리바시가 좀더 떠오르미지가 로레다나 이스 아니 로레 떠오르지 뭐 순다리 아무튼 라이코니 라릭슈 헤이 하이레 아두 에메슈 로레 하이레디 사나드라네 모이 바보 너무 온칠가 따이나 그니까 이는 것이 아이나네 이신가 사바지 아이나네 아무튼 사우키누 그도게 나짜누파나 ꯄꯥꯝꯖꯕꯗꯨ ꯂꯧꯕꯅꯗꯤ ꯐꯠꯇ꯭ꯔꯅꯦ ꯍꯌꯦꯡ ꯃꯥꯒ ꯂꯩꯃꯤꯟꯅꯍꯧꯒꯗꯧꯅꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕꯗꯤ ꯃꯇꯦꯛ ꯈꯔꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯁꯤꯈ꯭ꯔꯗꯕꯅꯤꯗ ꯂꯩꯃꯤꯟꯅꯒꯗꯕꯗꯤ ꯃꯥꯒꯅꯤ ꯍꯥꯏꯔꯤꯕ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗꯅꯦ ꯃꯩꯁꯦ ꯁꯨꯝ ꯄꯤꯔꯛꯀꯅꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯅ ꯌꯥꯅꯕꯗꯨ ꯂꯧꯅꯗ꯭ꯔꯒ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒꯁꯦ ꯅꯠꯇꯦ ꯑꯩꯁꯦ ꯍꯥꯏꯅꯔꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ 이몽 씨다 아이씨 하이나르가 락고 나트로 이몽 씨도 농아리바시 坑드로 두부디 좀이다 하이나르가 락고니 야나브라가 이바니 坑나르가 젤럭바디 나트레 농아리 까이노 이몽다 농아리 시디 아이 이몽 도이바 나마나 하리시 까이노 낭수 카라 칼라가 야나부 똥네 빠모 아스 코이 빠봉노 마로라마 빠봉노 아스 누파 톡터버지나 봐 그리 하이동노 坑드레다 नमामसा यानरगने करीगो कदिनो हारो आई मपान लेरमगेको थोक्रो मोय बाबुंग अमतो थोकपिखरो यानिंगदबने सिरे इमाय नुपीदुगी हाक्तक्ता चै सारको ओरेको येंगबा तारे सुंदरी कनानो खंगबा तारेदना इस ममिंग करी सनातोय इस ममिंगदुगा येंगबा तारे इमा यामने आई अपामदे यामने यशनबिरकनो हाइजिन कोइमा इमा खंगनि सुंदरीति खंगनिदना कोइमागी मतोमो पुलिस गाड़ीगा पूदना मुक्सतना मिगी इमुंगदुदा मु पुनमक्सि सोइबा तारे तौसि करिनोने सनाथोय आइना तारिबा पावसिबो पाबु थोइबा कौगनी मासु सुम लाक्जबने अदुदा मतम खरगी ममांगदसु अखोय दाबोबिना मंगोंदसु थुंगान मया स्वाइदा लाक्तनबा हानबुदि हाइख्रबन अदुबु मी मफम असिदा लाक्पदबु फुबु चैबा याबरने फजना हाइरगा स्वाइदा लाकनु स्वाइदा लाक्पा यादे हाइबिने कयामुग यामना करी अकाइबा तौख्रबगेने मीगी सुमामा मपा हाइबदो सोइदना लेरमगन मसाबु थीना फुरकपदा ममा मपाना नुंगाइबा हुनदेने नते महाना मफम असिदा संगक्तना नंगोंदा नंगना नुंगाइतनबा करी तौबा याउख्रगेने पाउ अदुगुमबुदि करी मते याउथि पाउ मासु मास्टर लोरबन काहेना ngoksin paisinababudi nati hoi नखोई खंगनजबा हाइबदु ओइब्राने पाउ खंगनबा हाइबदि मरुकुमदि ओइ थुइदोकपा तैदि लैथि मीगी सुमामा मपा हाइबदु लैबनिनने करिसु नुंगाइरम सोइदने खोइबसु वारौरमन थोलिबा थौदोगदो नंगी नबुंग नोपासिंगना थोलिबनि हाइरबदि मसी पुनमक्सी इमुंग मनुंग अदुना नंगबुदि नुंसिफम लैब आइदि हिरमसिदा इना करिमते याउखिबदि नथि नंगने हिरमसिदा याउखिदबा तारबसु नंगा खंगनजब नंगी मरुप अमना लाकपदा नंगी मरुप अदुबु ताथि तावैना फुरक पाइबसि कनाना फुरकलिबनो हाइरबदि नंगी नबुंग नोपासिंगना फुरकपनि हाइरबदि हिरमसिदा नंग याउबगा चप मानद्रिबराने पाबुंग आइसु चटखिनबा यामना कन्ना हाइबनि माना कोक चटलमलबदि थौदोक असिसु थोकलमदबा याबनि पुनमक हौखरे इमुंग मनुंग अदु खरा खुलिंग बोरबदि सोइदनने पुलिस थाना तौदना सोइदनमकि करिनो मसा फुरकपगिदमक्ता हौजिकि मतम असिदि यामना फत्रबनि आइगी लैरिबा यामगी मसा बोबि अदुगा इनाओगी मचानुपा प्रकाश करिगुम्बा मता हाइबा यादे खन्ननिंगबगा चैननिंगबगा खोंजेनसि मुक्तना ngangbगा मखोइना फनयामदि चुमंबा याय हाइबबु मिंगोंदा खुना थाबा हाइबसिदि मदु अचुंबा थबक नथि
ꯃꯗꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯐꯩ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯅ ꯆꯥꯎꯊꯣꯔꯛꯂꯕꯗꯤ ꯀꯅꯥꯒꯤ ꯊꯧꯗꯣꯛꯅꯣ ꯅꯪꯒꯤ ꯊꯧꯗꯣꯛ ꯁꯅꯥꯊꯣꯏꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯍꯥꯛꯀ ꯎꯅꯕ ꯂꯥꯛꯄꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯈꯤ ꯃꯤꯒꯤ ꯃꯆꯥꯗꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯐꯨꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯈ꯭ꯔꯕꯗꯤ ꯅꯪꯒꯤꯁꯨ ꯃꯤꯡꯆꯠ ꯑꯗꯨ ꯊꯤꯒꯗꯧꯔꯤꯕꯅꯤ ꯄꯥꯕꯨꯡ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯁꯦꯡꯕꯅꯤ ꯅꯤꯄꯥꯟ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒ ꯈꯪꯅꯖꯕ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯖꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯝꯊꯤꯅ ꯐꯨꯈꯤ ꯆꯩꯈꯤ ꯍꯥꯏꯕꯁꯤꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯍꯥꯏꯅꯔꯤꯕꯅꯤ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯑꯗꯨꯃꯛ ꯌꯥꯎꯒꯅꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯅꯕꯨꯡꯒ ꯅꯧꯄꯥꯒꯅ ꯂꯩꯔꯤꯕꯁꯤꯅ ꯋꯥꯈꯜ ꯈꯟꯒꯗꯕꯅꯤ ꯃꯤꯡꯆꯠ ꯊꯤꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯔꯥ ꯃꯤꯒꯤꯔꯥ ꯁꯥꯒꯩꯒꯤꯔꯥ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯦ ꯃꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯃꯗꯨꯃꯛꯅ ꯅꯪꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯃꯈꯣꯏ ꯀꯌꯥꯝ ꯐꯕꯅꯣ ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤ ꯑꯐꯕ ꯊꯕꯛ ꯇꯧꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯥꯟꯅꯩ ꯌꯨꯅꯩꯗꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯉꯝꯗꯦ ꯆꯥꯒꯗꯧꯕꯒꯤ ꯊꯛꯀꯗꯧꯕꯒꯤ ꯏꯌꯥꯝꯕꯗꯒꯤ ꯁꯦꯜ ꯂꯧꯕ ꯄ꯭ꯔꯀꯥꯁꯅꯁꯨ ꯑꯩꯒꯤ ꯏꯅꯥꯎ ꯔꯃꯥꯅꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯆꯥꯕꯒ ꯊꯛꯄꯒ ꯁꯨꯕ ꯅꯣꯝꯕꯗꯤ ꯋꯥꯠꯂꯤ ꯃꯈꯣꯏꯅ ꯀꯜꯂꯛꯄ ꯍꯥꯏꯕꯕꯨ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯦ ꯃꯈꯣꯏꯅ ꯀꯜꯂꯛꯄ ꯏꯪꯈꯣꯜ ꯑꯁꯤꯗ ꯁꯥꯌꯦꯟ ꯉꯥꯌꯦꯟ ꯃꯈꯣꯏꯅ ꯂꯧꯍꯧꯕ ꯃꯈꯣꯏꯅ ꯏꯪꯈꯣꯜ ꯑꯁꯤ ꯂꯧꯔꯕꯁꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯪꯈꯣꯜ ꯑꯁꯤꯅ ꯃꯈꯣꯏ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯕ ꯌꯥꯒꯗ꯭ꯔꯥ ꯀꯔꯤꯁꯨ ꯌꯥꯔꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕꯅꯁꯨ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯊꯧꯅꯥ ꯍꯥꯞꯇꯨꯅ ꯂꯩ ꯑꯩꯒꯤ ꯏꯅꯥꯎꯅꯁꯨ ꯃꯆꯥ ꯄ꯭ꯔꯀꯥꯁꯇ ꯊꯧꯅꯥ ꯍꯥꯞꯇꯨꯅ ꯂꯩ ꯑꯩꯒꯤꯗꯤ ꯅꯪꯅ ꯃꯐꯝ ꯆꯥꯅ ꯃꯐꯝ ꯑꯃꯗꯅꯦ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯍꯧꯕ ꯑꯗꯨꯒ ꯏꯄꯥꯗꯤꯅꯦ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯄꯒꯤ ꯋꯥ ꯍꯥꯏꯔꯛꯏꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯄꯥꯕꯨꯡ ꯃꯗꯨ ꯋꯥꯗꯣ ꯍꯥꯏꯕꯤꯒꯅꯨ ꯄꯥꯕꯨꯡ ꯋꯥꯒꯤ ꯋꯥꯅꯤꯗ ꯃꯈꯣꯏꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯤꯀꯥꯗꯨꯅ ꯂꯩꯕꯗꯣ ꯃꯗꯨꯒꯤ ꯋꯥꯅꯤ ꯏꯪꯈꯣꯜ ꯑꯁꯤ ꯃꯈꯣꯏꯗ ꯄꯤꯔꯕꯁꯨ ꯌꯣꯟꯊꯣꯛꯈꯤꯕ ꯅꯠꯇꯅ ꯅꯪꯒ ꯑꯩꯒꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯣꯠꯅꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯇꯥꯜꯂꯤꯕ ꯁꯦꯟꯐꯝꯁꯦ ꯃꯈꯣꯏꯅ ꯁꯨ ꯅꯣꯝꯗꯨꯅ ꯀꯔꯤꯁꯨ ꯇꯥꯅꯤꯡꯒꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯇꯪꯕꯨ ꯌꯦꯡꯂꯕꯗꯤ ꯏꯄꯥꯗꯤ ꯀꯔꯤꯁꯨ ꯀꯜꯂꯛꯄ ꯂꯩꯇꯦ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯏꯪꯈꯣꯜ ꯑꯁꯦ ꯑꯩꯗꯤ ꯃꯈꯣꯏꯗ ꯄꯤꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯈꯜꯂꯤꯕꯅꯤꯅꯦ ꯄꯥꯕꯨꯡ ꯁꯣꯝꯗ ꯂꯥꯎꯅꯦ ꯈꯣꯡꯅꯥꯡ ꯃꯔꯨꯝꯁꯨ ꯂꯣꯠꯂꯨꯅꯤ ꯁꯤꯗ ꯂꯣꯠꯂꯨꯅꯦ ꯂꯣꯠꯂꯦ ꯑꯁ ꯌꯨꯝꯗ ꯒꯥꯔꯤ ꯀꯣꯏꯆꯪ ꯆꯪꯗꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯔꯦ ꯀꯃꯥꯏꯅ ꯇꯧꯅꯣꯁꯦ ꯑꯁ ꯗꯥꯕꯣꯕꯤ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕꯕꯨ ꯀꯩꯅꯣ ꯃꯤꯗꯨ ꯐꯨꯔꯨꯔꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯄꯨꯂꯤꯁ ꯇꯥꯛꯁꯜꯂ ꯊꯥꯗꯣꯔꯛꯏꯕꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥꯊꯣꯏꯅ ꯂꯣꯏꯅ ꯇꯥꯛꯄꯔꯝꯒꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥ ꯑꯗꯨ ꯐꯨꯔꯛꯂꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯐꯥꯜꯂꯨ ꯑꯩꯈꯣꯏꯗ ꯑꯣꯠꯅꯩꯌꯨ ꯑꯩꯈꯣꯏꯗ ꯂꯃꯟ ꯁꯤꯡꯕ ꯉꯝꯗꯕꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯄꯨꯟꯁꯜꯂꯒ ꯃꯈꯣꯏꯅ ꯏꯃꯨꯡ ꯑꯗꯨꯗ ꯇꯥꯛꯁꯤꯜꯂꯒ ꯇꯧꯕꯔꯝꯒꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯐꯔꯣꯏꯗꯧꯔꯤ ꯑꯩꯈꯣꯏꯅꯗꯤ ꯅꯤꯡꯉꯣꯜ ꯑꯃꯈꯛ ꯌꯥꯎꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯗꯅ ꯇꯧꯔꯒ ꯃꯁꯤ ꯄꯔꯥ ꯇꯝꯕꯤꯗꯕ ꯌꯥꯔꯣꯏꯗꯣꯏꯔꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯗꯥꯕꯣꯕꯤ ꯁꯤꯗꯩꯗ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣꯃ ꯂꯩꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝ ꯀꯣꯏꯊꯤ ꯊꯤꯔꯒ ꯀꯗꯥꯏꯗꯅꯣ ꯃꯔꯤ ꯃꯇꯥꯗꯤ ꯂꯥꯏꯔꯤ ꯄꯨꯂꯤꯁꯅꯤ ꯀꯣꯏꯊꯤ ꯊꯤꯕꯒꯨꯝ ꯊꯤꯔꯛꯀꯅꯤ ꯃꯅꯝ ꯅꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣꯃ ꯆꯠꯅꯕ ꯇꯧꯁꯤ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ खामुरे गाड़ी तो खामुरे जय कुमारा सर खामुरे अरे लाउने कुमने नो साइड गाते येंगी लाउने अच्छा तो वो गाड़ी चेक तो आई करो फोटो गाड़ी और ब्रेब तो पुथरो ने मसक तो येंग तो करो ना मधी सफट लाई चूबर करो तो उधर तो येंगी ने अब ना करीनो कब ताई सा लग मबुक गाड़ी पेटोगा करीनो अब ने लेम्फू मार करो तो उधर ने सर सीधा ले जरी सा मसक तो सीधा अय नोई टेक केयर ले रे कुमदरो ने है करीनो गाड़ी बरु दे सुक चोंग चोंग दब दे मणिपुर फिल्म की करीनो पुलिस गाड़ी का खडंग दब दु टाइप तोरो ने है कुमदर कर करियो टेक केयर का लोर ले खर मानव तो ने है करीनो ओ न क्षमदो थमनी संगा सिनो सर आई बोलो सर आई जो कुमारा सर
저희 고마라 살 거리로 또 지부 거리로 해 오늘은 거리로 해 미밥을 라이즈 마사 강들에 내놓고 살 시달리리 살 그래 싫어 말이사 신나 마밍 보비 해봐 아두가 신나 프라카스 해봐 아씨 모비가 좀 거림되네 떠오르지 아두가 아깐 사들 거리는 미 마자도 푸르에는 마시대다 아씨 땜 순더리는 마로라 마자 푸미 응아시 받아야 되는 거리는 아싸 아무것도 만들어놓는 떠오르지 살 그냥 마파 마시다 카메지 보살 거리노 또도쇼 아이 거리로 해 뭐 인스펙터 따야 어디 미가 파도 거리노 마치도 각던가 카메라 폰 같은 꾸까꾸까가 남메르 거리노 뭐 요지간 거리에 너희 로케이션 가이버 거리노 라스트 스쿨 가이버 거리노 이행하르라르가 거리노 뭐가 도 파도로 거들에 감도 오다네 너 कोई करिनो मगा तुरक सब नोई करा तो करीब है तब रे नोई महा चंदन महा पापी नोई करिनो लोग खट के दाहि बिजबो आई की तुम खरगे इन जो पैसा फंग दिया ना करिनो में 10 लाख ट्रांसफर तो पक जा चले आई की तुम इनो से करा तो याद कर नोई करीब है तब रे नहीं नोई महा पापी नोई सर अदुदी डिपार्टमेंट की तोंगाना साइबर गा मरी लेनबा सर संतोष का हेबदो मोई अदुगुम खरा हाको दम करे उजिबो कराई संतोष लोर दुरुन मो नहीं नदी कोई इधर संतोष तुम तोष करनो आपे मानव तो थीबे यादव नंगने लेरी जुन करी सर ऐदी ड्राइवर होने संजरकनी सर करे सर ऐदी सुम नान ट्रांसफर चनिंगबन करे सुम यादवगी हे नंग इग लेमिनरे हारगा जोय कुमार नंग ट्रांसफर तखरदे करार गाड़ी थौदुरी हा ऐगी तुंगदबो इलोर करिगनो र लेरी जिंग याद लेरी सेन थोकतेना नते नाग मुक्चत खरबि कवाई तो दुरुनोने सर अदुगी बिदि दुम खंजरी दे सर ऐ कांदे लाव मा पापी मा चंदा लाव चचिलो करी नंग बोबी नुंगी गा तो भारे हारे का करिनो ए वाट मा जाबनी तो फंगबे याब्रे यंग लावने हे लावने मदुगी नोय मे आपसे कोइलर मो खोंगा चिकन लावने कलेजा गा कर यों चाक सिंजू को तोर तो बिजक लाव लाव गाड़ी का खचे चचिलो अब तो लावचे ऐ जो कुमारा सर गाड़ी थौरे जो कुमारा फनी सर करी दो वरो टें सुंदरी लेरी मारा करी कर सारा थन ब्लो कर थौरो 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 फनी सर Lakle Inspector Ayay Lakle Inspector Ayay Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayar. Lakle. Inspector. Tayar. Hanana Thauchari Ngasigi Inspector Tay Lising Amaga Yankay Mapan Suba Tangkak Tabi Rivasing Ngasigi Tangkak Ichanupi Mari Suba Tangkak Hayang mga Suba Tangkak Tabi Nasi Ngasigi Wari Paring Kamdo Wibagi Comment box ta soy din maki comment tawira mo 90.0 Wahong Radio da Sanduk Chariba Thoram Loinana Ice Comb Dana Diamond TV Loinana SK TV ki entertainment section da su yaujariba Diamond TV tongan ba platform sing da sandok jariba thoram nasigi makatarak pada thoram loisilim dai birthday gi ai famangol matang piminasi happy birthday nomai them Parvina Chanu the thoram nomai them Sanjoy Singh and Okram Puspa Devi Nachau. Many happy returns of the day. Nungairaba mapono bida sigidabak
ꯌꯥꯏꯐꯕ ꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯅꯥꯗ ꯌꯦꯛꯇꯕ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯄꯤꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯌꯥꯝꯅ ꯄꯂꯦꯝ ꯄꯊꯧꯒꯤ ꯁꯦꯕꯥ ꯃꯇꯣꯝ ꯂꯣꯝꯅ ꯇꯧꯗꯨꯅ ꯂꯩꯕꯥꯛꯁꯤꯒꯤ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯑꯁꯤꯒꯨꯝꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯃꯇꯝ ꯁꯥꯡꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ ꯇꯦꯟꯇꯛꯅ ꯀꯣꯃꯦꯟ ꯈꯤꯇꯪ ꯄꯥꯖꯒꯦ ꯌꯥꯝꯅ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯌꯥꯎꯕꯤꯔꯤꯕ ꯃꯤꯑꯣꯏ ꯉꯁꯤ 700ꯃꯨꯛ ꯂꯥꯏꯚꯇ ꯂꯩꯕꯤꯕꯊꯥꯒꯠꯆꯔꯤ ꯍꯤꯃꯣꯂꯇꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯆꯤꯡꯂꯦꯟꯅ ꯇꯥꯛꯄꯤꯔꯛꯄ ꯃꯥꯟꯈ꯭ꯔꯦꯗ ꯍꯥꯏꯕ ꯃꯥꯜꯂꯦ ꯊꯥꯒꯠꯆꯔꯤ ꯍꯦꯃꯣꯂꯇꯥ ꯑꯗꯨꯒ ꯑꯦꯝ ꯗꯤ ꯁꯥꯏꯀꯥꯟ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ एस रोहिता थागचरी सबीर थागचरी थांगजामंजना थागचरी दिव्यान मैते थागचरी मेटालिका वासिमयु थागचरी दिव्यान मैते लाइमहल हिजम थागचरी वांखेराकपा मेमा थागचरी मा कोंतौजम थंबाल ngasi amok serial ta phangjare na takpire थागचरी Seram Suresh Thagachari Manitombi Asim Ngasi wari fazai takpirkpa Thagachari Madam Hemolata Gunita Nong Tombam Thagachari Basimayung Yam Penda Ba Kari Haino Pende Da Ngai Ngamdre Hayeng Thagachari Wari irakpadi matam change Sanabada Dum matam haitare ngasai pung 6 da irei ni kok sakai haitare wari mayam dialogue mayam se kari haihan ba kai do ba ngasi nomo gi dam soi da bi haitare daga chari hanana takak se do hoi yemina se kari lak pe hai ba do hayeng loi ga do ri ra hayeng loi nam din me do yemina se haitare loi nam na me ai madam Bimola thaga chari hanana aduga Seram Suresh MD Saikan Ibeman Ningthokong madam thaga chari Thangjabanjana nungai ra kan de loi kiba okay thagachari thank you so much mayam yawiriba Anuradha thagachari Thokchom Prabhavati Lucia Chom Somala Sorokaibam thagachari pomnoma hana live to yawiriba sing pomnoma mayam sandokchari basigi ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤꯁꯨ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯔꯦ ꯑꯌꯨꯛ ꯄꯨꯡ 9ꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯑꯣꯏꯅ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝꯗꯤ ꯑꯥꯏꯁꯀꯣꯝꯗ ꯁꯟꯗꯣꯛꯆꯕ ꯊꯧꯔꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯟꯗꯣꯛꯆꯈꯤꯒꯅꯤ ꯂꯣꯏꯅꯅ SK TVꯗ ꯁꯟꯗꯣꯛꯄ ꯑꯗꯨꯃꯛ ꯁꯟꯗꯣꯛꯆꯈꯤꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯒꯤ ꯚꯤꯖꯨꯑꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯊꯪ ꯁꯟꯗꯣꯛꯀꯗꯕ ꯊꯧꯔꯝꯁꯦ ꯑꯗꯣꯝꯅ ꯏꯪꯂꯤꯁ ꯃꯨꯚꯤ ꯌꯦꯡꯕꯤꯅꯤꯡꯂꯕꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯦꯡꯁꯤꯟꯕꯤꯔꯣ SK TV ꯑꯦꯞꯇ ꯂꯦꯡꯁꯤꯟꯕꯤꯔꯣ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯟꯗꯣꯛꯆꯒꯗꯕ ꯊꯧꯔꯝ ꯑꯗꯨꯃꯛ ꯅꯟ ꯁ꯭ꯇꯣꯞꯇ ꯑꯗꯨꯃꯛ ꯇꯥꯕ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯕ ꯌꯥꯕ ꯂꯧꯖꯔꯤ ꯂꯣꯏꯅꯅ ꯑꯥꯏꯁꯀꯣꯝ ꯑꯃꯗꯤ SK TVꯒꯤ ꯑꯣꯏꯅꯗꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯉꯥꯏꯖꯔꯝꯒꯦ ꯁꯅꯥ ꯂꯩꯄꯥꯛꯀꯤ ꯂꯝꯗꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ